थौरम ताबिरमलिबसिंग खुरुमजरी ngasi adonggidamak pujarakliबasi sangai quiz ki 550 suba tangkakni taramna lawbiyu tangkaksida mamangi haibadi sangai quiz 550 subagi wahangsing ningsingminaba paukum khangminaba aduga kana kanana asumba paukum thabiraki haibadu aikoina haijaraga ngasigi haibadi sangai quiz 550 subagi wahangsing hangjarakadoribani tangkakasigi oina hangadoriba wahangsing asidagi wahang ama sumba aduga mamangi tangkaksingda saruk yabiduna wahang amadagi tadana sumba miyoisingi marakta lottery otsaraga october tha asigi lucky winner mathangi sayolda mathangi sangai quiz ki episode ta sungsoi soidana lapthoksaga doribani aduga hairiba miyoi aduna leisang them business sponsor tawba prize phanggadoribani kanana lucky winner oiba haibadu mathangi sayolda di sungsoi soidana khanglagani aduna ahan baside mamangi tangkak sangai quiz 550 subada hangjakiba wahangsing adu amuktang ningsingjarake ahan boina hangjakiba wahang adudi october 1918 da matamdugi chief commissioner of assam manipur da thunglaki mahaki maming kari kaubage open darbar ama phamlaba matung singmi singda hena phaba administration p nabe scheme ama laukthokki scheme adugi makhada subdivision ahum nauna sembada yaki hairiba subdivision ahum adu karam bano wahang asige asumba paukum haijara age asumba paukum de matamduda manipur da thunglakhiba assam gi chief commissioner oikiba misak adude sir nicholas betson bell hairiba misak asini aduga nauna sembada yanakhiba subdivision ahum aduna southwest area gi churasanpur da headquarter oiba subdivision asima ani subada northwest area gi tamenglong da headquarter oiba subdivision asima amasung ahum subada northeast area gi ukrul da headquarter oiba subdivision asima hairiba ahum asini ani suboina hangjakiba wahang aduna haukiba decade kharasida bharat ki population growth asi hantarakli masigi maru oiba maram amadi total fertility rate hantarakpa asini total fertility rate asi bharat ki major state kuni thoigi manungda kayada below replacement level fertility da hantakrabage aduga below replacement level fertility hairibasina karino wahang asige sumba paukum haijarake total fertility rate hairibasi angang pokpa yaba sahi matangi nupi amana mahaki lifetime da angang kaya pokpa natraga angang kaya phauba pokpa ngamba haibagi sang adubune bharat ki major state kuni thoigi manung da tara humdoide below replacement level fertility da haithakrabani nupi amada total fertility rate asi 2.1 gi sang da leiraba matamda replacement level of fertility kawi hairibasi population replace tawnabagi damakta mama amana average ta angang kaya pokadage haibagi sang aduna hairiba asigi makhada haithakiba haibadi mama amada angang average ta 2.1 gi sang da pokadaba adugi makhada haithakiba adubu below replacement level fertility hairaga khangnei hawjikti kana na asumba paukum thabirakhi haibadu yengminarase hangjakiba wahangsing asigi damak paukum thabirakhiba punna miwai yangkhai ni ahan basi makhoigi maraktagi wahang animaki paukum sumna thabirakhiba miyoising haijarake pasoi patpho lai haraubung manaktagi hizam azem singh amasung chandrajit sagolban khamnam leraktagi azmala amasung rosni sagolban teradagi somendro oinam loitang khunung mamang lekai dagi maibam yohenba maitai kairau bitra makha lekai dagi taurem yaiphabi amasung taurem yaipaba kairau bitra makha lokrakpam lekai dagi lokrakpam subol tolen khun kasar dagi maitan kaisang bam bufen elias maira khuman Herok Bazar dagi Ilangbam Santos, Laisang Tem Kelly Makong dagi Ibem Sasapam, Teksa Mamang Lekai dagi Sonali Thongram, Lari Yangbam Makha Lekai dagi Mangi Yumkham, Hiyang Thang Mamang Lekai dagi Moirang Tem Nitish Kumar, Amadi Moirang Tem Sonika Devi, Singjamai Wang Maketri Lekai Mongkhang Lambi, Imphal East dagi Nongmai Kapam Tejendro Singh, Friendship Educational Academy Kurai dagi Lanchen Bisanu Angwam Jambam, Singa Makha dagi Maisnam Buddha Singh, Tinungai Awang Lekai dagi Hidangoyum Devdas Sharma, Ningom Thongjaw dagi Waikom Rajen, Kongjong kheba singdagi mutum malem nganba kepi school dagi phijam sara amasung loibi kontha khaba makha lekai dagi thodam imo sau sing tera yengkhom leraktagi ahan boina saruk yabirakpa marupni tampa sangai quiz ta taramna oksari leptana saruk yabirau mathangda Paurabi Pukri Mapal Imphal East dagi Nausa Lai Kuram Lalambung Makong Rims Road dagi Songtham Surjen hairiba miyoising asina wahang animaki paukum sumna thabirakiba miyoising aduni ahan wahangi paukum tamak sumna thabirakiba miyoising haijarake koktruk maning lekai dagi Philip Mangang TG Higher Secondary School Imphal dagi Ningthaujam Mersika lari yangba makha lekai dagi Nongthombam Singlem Baluwang amasung Haripriya Nongthongbam First Summer Family Line Campus dagi Ningthaujam Mananda Don Bosco High School Fayeng dagi Ningthaujam Eliza
Kerek Mayai Leikaidagi Thongram Nongpok Nganba Amasung Brojendro Maitai, Irengban Mayai Leikaidagi Melody Senjam, Kerek Tomal Makongdagi Romen Maitai, Sagolban Tera Tongbram Leikaidagi Anita Konsam, Kera Wangkem Kungnang Makongdagi Ajit Puthem, Kabam Lamkaidagi Tenjam Herojit, Amasung Kaksing Turel Wangma Ningthau Parengdagi Ganguli Moirangthem, Hairibasing asina ahanba wahangi paukum tamak sumna thabirakiba mioising aduni. Anisuba wahangi paukum tamak sumna thabirakiba mioisingna Haubam Marak Kaisam Leikaidagi Kendra Vidyalaya Class 8 tamliba Mahiruine, Kaidem Hemochandra Singh, Ngairangbam Awang Maning Leikaidagi Konthojam Somarendro Singh, Haubam Marak Kaisam Leikaidagi Kaidem Ras Lakshmi, Amasung Kaidem Vidyalakshmi Devi, Samaramdagi Vidyapati Ningthojam, Hairiba mioising asina Anisubu wahangi paukum tamak sumna thabirakiba mioising aduni. Paukum thabiraktuna sangai quiz ta saruk yabiba amade thoramasibu mapung phahan bikiba pumnamak sangai quiz ki maikaidagi thagatba pungdokjari. Hojikti tangkak sigi haibadi sangai quiz songa kuntra subagi wahang matang hangjaraklage kari wahang oirigaba soidina khangninglamgani taminarase. Ahanba wahangda Kwak tanba haibadi kwak jatra yaugadaba numit kharani watlingai kwak mayamgi machinjak mafam amada thadoi. Kwak ki machinjak thabagi thabak asi kanana tawrambage. Kwak talaba matung kum maduda thoklagadaba salangi apapata khudam karamna khangnabage. Wahang amuka hana ningsingjage kwak tanba haibadi kwak jatra yaugadaba numit kharani watlingai kwak mayamgi machinjak mafam amada thadoi. Kwak ki machinjak thabagi thabak asi kanana tawrambage. Kwak talaba matung kum maduda thoklagadaba salangi apapata khudam karamna khangnabage. Anisuba wahangda Asiagi fourth largest economy karamba country na oiribage. World Trade Organization na develop amasung developing countries sing khaidokpagi definition leibra karamna khaidokpage. Wahang amuka han haijarake Asiagi fourth largest economy karamba country na oiribage. World Trade Organization na develop amasung developing countries sing khaidokpagi definition leibra karamna khaidokpage. Hangjariba wahang sing asigi paukum Lagliba November ki tang ama phawbagi manungda aikoida yohanbirao paukum thabirakadaba aikoigi leifam sing haijarake postcard ki khuthangda aikoigi khutta paukum thabirake hairagana to the station director All India Radio Palace Compound Imphal 795001 email ki khuthangda aikoida paukum si thabirake hairagana aikoigi email id haijarake sangaiquiz@gmail.com Facebook ki khuthangda inbox tawbirake hairagana aikoigi Facebook page All India Radio hairibasida tawbirao aduga thawramasemak aikoigi YouTube channel AIR Imphal asida sutaba phangbigani masiga loinana ngasigi damaktadi thawram tabiram libasing amasung sangai quiz ta leptuna saruk yabiduna thawramasibu mapung phahan biriba pumnamak amukka hanna thagat sabaga loinana khurumjari.